ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯟ ꯑꯃꯗꯤ ꯌꯨ ꯑꯦꯁꯀꯤ ꯃꯔꯛꯀꯤ ꯇꯦꯟꯁꯟ ꯑꯁꯤ ꯀꯔꯤꯅꯣ? ꯏꯔꯥꯟ ꯑꯃꯗꯤ ꯌꯨ ꯑꯦꯁꯀꯤ ꯃꯔꯛꯇ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯇꯥꯏꯖ ꯍꯧꯖꯤꯛ ꯀꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯇꯥꯏꯖ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕꯁꯨ ꯄꯥꯎ ꯑꯁꯨꯝ ꯐꯥꯎꯅꯔꯝꯒꯅꯤ, ꯅꯈꯣꯏ ꯑꯁꯤ ꯇꯧꯏ ꯇꯧꯗꯦ, ꯃꯗꯨ ꯇꯧꯅꯤ ꯇꯧꯔꯕꯗꯤ ꯃꯁꯤ ꯑꯣꯏꯅꯤ ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯤꯁꯤꯡ ꯃꯗꯨꯁꯤꯡ ꯑꯗꯨ ꯇꯦꯟꯁꯟ ꯔꯥꯏꯁ ꯑꯣꯏꯔꯛꯄꯁꯤꯗꯒꯤ ꯀꯛꯈ꯭ꯔꯦ, ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ꯫ ꯃꯤꯟꯁ ꯐꯨꯅꯕꯒꯤ ꯃꯇꯝ ꯅꯛꯂꯦ ꯇꯥꯛꯂꯕ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯜ ꯖꯖꯤꯔꯥꯗ ꯏꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯀꯇꯔꯗ ꯂꯩꯔꯤꯕ ꯌꯨ ꯑꯦꯁ ꯕꯦꯁꯁꯤꯡꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯌꯨ ꯑꯦꯁꯀꯤ ꯃꯤꯁꯤꯡ ꯏꯚꯥꯀꯨꯋꯦꯠ ꯇꯧꯕꯒꯤ ꯋꯥꯍꯩ, ꯏꯟꯀ꯭ꯂꯨꯗꯤꯡ ꯏꯝꯄꯣꯔꯇꯦꯟ ꯌꯨ ꯑꯦꯁꯀꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ, ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ꯫ ꯃꯁꯤꯗ ꯄꯣꯏꯟꯠ ꯇꯨ ꯕꯤ ꯅꯣꯇꯦꯠ, ꯀꯇꯔ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯕꯅ ꯃꯈꯣꯏꯒꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯁꯤꯖꯤꯟꯅꯕꯤꯒꯅꯨ, ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟꯗ ꯍꯟꯗꯛ ꯆꯠꯊꯈ꯭ꯔꯤꯕ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯅꯦꯁꯟꯁꯤꯡ ꯑꯁꯦ ꯆꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯆꯪꯗꯨꯔꯦ, ꯌꯨ ꯑꯦꯁꯀꯤ ꯑꯦꯂꯥꯏꯁꯤꯡ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯅꯤ? ꯃꯁꯤꯅꯤ ꯀꯤꯅꯔꯤꯁꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯅ ꯀꯌꯥꯝ ꯇꯧꯕꯤꯔꯅꯤ? ꯋꯥꯍꯪ ꯑꯃꯔꯣꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯧꯔꯛꯈ꯭ꯔꯦ ꯁꯤꯅꯤ꯫ ꯏꯔꯥꯟ ꯃꯅꯨꯡꯗ ꯆꯠꯊꯔꯤ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯑꯁꯦ ꯆꯠꯊꯗ꯭ꯔꯦ, ꯂꯦꯞꯂꯦ꯫ ꯃꯁꯤꯅꯤ ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯉꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯏꯔꯥꯟꯗ ꯄꯥꯜꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯦ ꯁꯤꯟꯗꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯆꯠꯊꯔꯤꯕ ꯍꯥꯏꯕꯁꯦ ꯑꯣꯄꯦꯟꯅꯤ, ꯀ꯭ꯂꯤꯌꯔꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ ꯏꯔꯥꯟꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯒꯤ ꯑꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯇꯁꯦꯡꯅ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯃꯩꯗ ꯀꯦꯔꯣꯁꯤꯟ ꯍꯩꯈꯤꯕꯅꯤ꯫ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9ꯗꯒꯤ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯃꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯃꯅꯨꯡꯒꯤ 100ꯃꯨꯛꯇꯤ ꯁꯤꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯏꯔꯥꯟꯅ ꯏꯟꯇꯔꯅꯦꯠ ꯕꯟ ꯇꯧꯈꯤꯕꯅꯤ, ꯕ꯭ꯂꯦꯛꯑꯥꯎꯠ, ꯑꯗꯨꯒ ꯏꯟꯀ꯭ꯂꯨꯗꯤꯡ ꯇꯦꯂꯤꯐꯣꯅꯤꯛ ꯑꯁꯦ꯫ ꯃꯁꯤꯒꯤ ꯆꯩꯔꯛꯁꯤꯗ ꯈꯔꯗꯤ ꯅꯩꯊꯠꯈ꯭ꯔꯕ ꯀꯩꯅꯣ, ꯐꯥꯔꯒ ꯍꯦꯡ ꯇꯧꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯤ ꯃꯄꯥꯟꯗ ꯋꯥꯏ ꯆꯥꯏꯈꯤꯕꯁꯦ, ꯏꯔꯥꯟꯗ ꯄꯤꯁꯀꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯤꯡꯕꯨ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯏ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯖꯔꯃꯟ, ꯏꯇꯥꯂꯤ, ꯄꯣꯂꯦꯟ ꯑꯃꯗꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯅ ꯏꯔꯥꯟꯒꯤ ꯁ꯭ꯄꯦꯁ ꯇꯆ ꯇꯧꯔꯒ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯤꯁꯤꯡ ꯏꯔꯥꯟꯗ ꯆꯠꯇꯕ ꯂꯩꯔꯁꯨ ꯊꯣꯔꯛꯄꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯇꯧꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯅ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯆꯠꯊꯗ꯭ꯔꯦ, ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯍꯥꯠꯄ ꯂꯦꯞꯈ꯭ꯔꯦ ꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯏꯔꯥꯟꯗ ꯆꯠꯊꯔꯤꯕꯁꯤꯒꯤ ꯚꯤꯗꯤꯑꯣꯁ ꯑꯃꯗꯤ ꯐꯣꯇꯣ ꯈꯔꯁꯤꯡ, ꯃꯁꯤꯒꯤ ꯐꯨꯇꯦꯖꯁꯤꯡ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯑꯃꯗꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯃꯆꯤꯟꯗꯒꯤꯁꯨ ꯐꯪꯕ ꯋꯥꯐꯝ ꯈꯔ ꯃꯦꯟꯁꯟ ꯇꯧꯔꯛꯈꯤ ꯁꯤꯅꯤ꯫ ꯃꯗꯨꯗꯤ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯃꯤꯍꯥꯠ ꯏꯔꯥꯟ ꯃꯅꯨꯡꯗ ꯆꯠꯊꯈ꯭ꯔꯦ ꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯏꯔꯥꯟꯒꯤ ꯁꯤꯇꯤ 10ꯒꯤ ꯃꯤꯡ ꯃꯦꯟꯁꯟ ꯇꯧꯔꯤ꯫ ꯑꯜ ꯖꯖꯤꯔꯥꯗ ꯏꯕ ꯄꯥꯎꯅꯤ꯫ ꯑꯜꯕ꯭ꯔꯣꯖ, ꯒꯤꯂꯥꯟ, ꯀꯥꯔꯃꯦꯟꯁꯥ, ꯔꯥꯖꯥꯕꯤ, ꯈꯣꯔꯥꯁꯥꯟ, ꯁꯤꯁꯇꯥꯟ, ꯕꯂꯨꯆꯤꯁꯇꯥꯟ ꯑꯃꯗꯤ ꯇꯦꯍꯔꯥꯟ ꯃꯁꯤꯅꯆꯤꯡꯕꯗ ꯏꯔꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯤꯊꯦꯜ ꯋꯤꯄꯟꯁꯨ ꯌꯨꯁ ꯇꯧꯕꯒꯤ ꯋꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯍꯥꯏ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯋꯥꯗꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯏꯠ ꯑꯃꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄ, ꯃꯊꯛꯇꯒꯤ ꯀꯥꯞꯈꯠꯂꯛꯄ, ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯥꯠꯅꯔꯝꯕ ꯃꯁꯤꯁꯤꯡꯁꯨ ꯌꯥꯎꯏ ꯁꯤꯅꯤ꯫ ꯃꯁꯤꯗ ꯃꯄꯥꯟꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯋꯥꯐꯝꯅꯤ꯫ ꯈꯣꯃꯩꯅꯤꯒꯤ ꯄꯥꯔꯁꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯏꯖꯔꯥꯏꯜꯅ ꯑꯃꯦꯔꯤꯀꯥ ꯑꯁꯤꯕꯨ ꯆꯤꯡꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯍꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯁꯤꯅ ꯑꯣꯄꯦꯟꯂꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁꯤꯁꯇꯦꯝ ꯃꯇꯨꯡ ꯏꯟꯅ ꯔꯦꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃꯁꯦ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯅ ꯇꯥꯔꯒꯁꯨ ꯏꯔꯥꯟꯗ ꯍꯦꯛꯇ ꯑꯦꯇꯥꯛ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯏꯔꯥꯟꯗ ꯉꯁꯤ ꯍꯧꯈꯤꯕ ꯆꯍꯤ 150 ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯔꯦꯀꯣꯔꯠ ꯑꯣꯏꯔꯕ ꯃꯇꯝꯗ ꯏꯔꯥꯟꯗ ꯃꯄꯥꯟꯗꯒꯤ ꯑꯦꯇꯥꯛ ꯇꯧꯔꯛꯄꯁꯦ ꯇꯧꯏ, ꯑꯗꯨꯕꯨ ꯋꯥꯔ ꯂꯣꯏꯁꯤꯟꯕꯁꯦ ꯏꯔꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯁꯤꯅꯤ꯫ ꯏꯔꯥꯟꯕꯨ ꯀꯦꯞꯆꯔ ꯇꯧꯕ, ꯏꯔꯥꯟꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯏꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯂꯣꯀꯦꯁꯟ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ, ꯆꯤꯡ, ꯃꯥꯜ, ꯁꯃꯨꯗ꯭ꯔ ꯃꯁꯤꯆꯤꯡꯕꯁꯤꯅ, ꯑꯗꯨꯒ ꯆꯥꯎꯔꯕ ꯃꯔꯨꯚꯨꯃꯤ ꯑꯃꯁꯤ ꯂꯩꯈ꯭ꯔꯤꯁꯤꯅꯤ, ꯌꯥꯝ ꯋꯥꯏꯁꯤꯅꯤ꯫ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯌꯨꯔꯣꯞꯀꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯏꯔꯥꯟꯗ ꯆꯪꯂꯒ ꯂꯥꯟꯗꯥꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯅ ꯊꯣꯛꯄꯁꯤꯅꯤ꯫ ꯑꯗꯨꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈꯤꯕꯗꯤ ꯌꯥꯏ, ꯁꯣꯛꯍꯟ ꯄꯣꯛꯍꯟꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯔꯥꯟꯕꯨ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯇꯨꯝ ꯇꯥꯛꯍꯟꯕꯁꯤꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯤ ꯁꯤꯅꯤ꯫